ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯦꯇꯔꯗꯦꯒꯤ ꯁꯣ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯑꯣꯖꯥ ꯁꯔꯣꯖꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯅ ꯁꯤꯟꯕꯤꯗꯅ ꯇꯧꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯋꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯄꯨꯝꯅꯃꯛꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯃꯥꯅ ꯂꯧꯈꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯤꯖꯤꯟꯕꯤꯔꯀꯥꯟꯗ ꯑꯣꯊꯔ ꯑꯗꯒꯤ ꯋꯥꯔꯤ ꯃꯆꯥ ꯅꯣꯚꯦꯜ ꯂꯤꯇꯔꯦꯆꯔ ꯃꯁꯤ ꯊꯤꯒꯠꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯏꯟꯇ꯭ꯔꯗꯛꯁꯟ ꯄꯤꯕꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯌꯨꯇ꯭ꯌꯨꯕ ꯌꯨꯖꯔ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯂꯤꯁꯅꯔ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯂꯤꯁꯅꯔꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯇꯦꯛꯅꯤꯀꯦꯂꯤ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯇꯥꯕꯤꯔꯤꯕꯅꯣ ꯌꯦꯡꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯔꯤꯉꯩꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯄꯥꯒꯗꯕꯁꯤ ꯁꯨꯝ ꯃꯁꯤꯗ ꯉꯁꯤ ꯑꯃꯗꯤ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯄꯥꯒꯗꯧꯕꯁꯦ ꯑꯩꯅ ꯍꯦꯛꯇ ꯑꯗꯨꯃ ꯄꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯐꯪꯕꯁꯨ ꯑꯣꯏꯗ꯭ꯔꯤꯕ ꯃꯌꯥꯝꯒꯤ ꯀooperation ꯑꯣꯖꯥꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯣꯂꯦꯖꯗ ꯑꯣꯏꯕꯤꯔꯝꯕ ꯀꯌꯥ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤ ꯊꯣꯛꯆꯣꯝ ꯗꯥꯛꯇꯔ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤ ꯊꯣꯡꯆꯣꯝ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯛꯄꯤꯕꯅꯤ ꯑꯁꯨꯛ ꯁꯥꯡꯅ ꯆꯠꯂꯛꯑꯕ ꯂꯝꯁꯥꯡꯁꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯣꯖꯥꯅ ꯆꯣꯛꯊꯕ ꯂꯩꯇꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯍꯪꯖꯔꯨꯕꯗ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯑꯣꯖꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯃꯛ ꯄꯥꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯁꯨ ꯑꯣꯖꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯅꯗꯤ ꯀꯕꯤꯁꯤ ꯏꯕ ꯑꯣꯏꯔꯝꯕ ꯑꯩꯅꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯆꯍꯤ 14-15ꯁꯦ ꯌꯨꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯇꯕ ꯁꯦꯃꯤꯅꯥꯔ ꯀꯌꯥ ꯃꯤꯁ ꯇꯧꯍꯧꯕ ꯑꯗꯩ ꯃꯤꯔꯛ ꯈꯔ ꯇꯤꯟꯖꯗꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯤꯔꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯁꯦ ꯀꯔꯤꯝꯇ ꯋꯥꯍꯟꯗꯅ ꯑꯃꯅ ꯑꯣꯏꯔꯦ ꯂꯣꯏꯅꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯩ ꯏꯁꯣꯔꯃꯛꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯣ ꯉꯁꯤꯒꯤ ꯄꯥꯒꯗꯧꯔꯤꯕ ꯁ꯭ꯔꯤ ꯀꯥꯡꯖꯝ ꯄꯗꯃ ꯀꯨꯃꯥꯔ ꯁꯤꯡꯍ ꯀꯥꯏꯕ꯭ꯌꯚꯨꯁꯟ ꯃꯍꯥꯛꯅ ꯏꯔꯝꯕ ꯋꯥꯔꯤ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯄꯨꯝꯅꯃꯛꯁꯦ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯊꯥꯒꯠꯄ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯅ ꯚꯛꯇꯤ ꯀꯠꯆꯔꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ 이마다 넘치나자라게. ꯀꯕꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯑꯣꯏꯕ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯂꯣꯏꯅꯃꯛ ꯅꯩꯅꯖꯔꯨꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯏꯔꯝꯕꯁꯤꯡ ꯑꯣꯖꯥꯅ ꯊꯥꯕꯤꯔꯛꯄꯗꯒꯤ ꯅꯩꯅꯖꯔꯨꯔꯀꯥꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯃꯜ ꯆꯥꯎꯕ ꯑꯉꯥꯡꯍꯜꯒꯤ ꯃꯇꯝꯗꯒꯤ ꯑꯣꯖꯥ ꯅꯤꯜꯀꯥꯟꯇ ꯍꯣꯏ ꯑꯣꯖꯥ ꯁꯣꯃꯥꯔꯦꯟꯗ꯭ꯔ ꯍꯣꯏ ꯃꯊꯪ ꯂꯥꯛꯄꯁꯤꯒꯤ ꯃꯔꯛꯇ ꯑꯗꯣꯝꯒꯤ ꯂꯣꯡ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯎꯖꯩ ꯑꯗꯣ ꯑꯩꯅ ꯊꯤꯖꯟꯕ ꯋꯥꯠꯄꯗꯒꯤ ꯀꯔꯤꯝꯇ ꯈꯪꯗꯅ ꯂꯩꯔꯝꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯨꯀꯩꯁꯤꯗ ꯂꯩꯔꯝꯃꯤꯕ ꯋꯥꯔꯦꯡꯁꯤꯡꯁꯦ ꯁꯩꯔꯦꯡꯁꯤꯡꯁꯦ ꯃꯃꯤꯡꯁꯤ ꯄꯥꯔꯒ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯃꯤꯡ ꯃꯤꯡꯊꯣꯟꯁꯤꯗ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯕꯁꯤ ꯎꯕꯤꯒꯅꯤ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯀꯥꯡꯖꯝ ꯄꯗꯃ ꯀꯨꯃꯥꯔ ꯁꯤꯡꯍꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ
ꯑꯣꯖꯥꯅ ꯊꯥꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛ ꯄꯥꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯀꯥꯡꯖꯝ ꯄꯗꯃ ꯀꯨꯃꯥꯔ ꯁꯤꯡ ꯈ꯭ꯔꯤꯁꯇꯥꯕꯗ 1853ꯗ ꯎꯔꯤꯄꯣꯛꯇ ꯈꯦꯂꯃꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯄꯣꯛꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯃꯗꯤ ꯀꯕꯤꯅꯤ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯥꯔꯠꯁ ꯑꯣꯅꯔꯁ ꯒ꯭ꯔꯦꯖꯨꯋꯦꯠꯅꯤ ꯔꯥꯝꯄꯥꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯃꯁꯨꯡ NG ꯀꯣꯂꯦꯖꯗ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯂꯒ 1898 ꯏꯪꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤ ꯆꯍꯤ ꯅꯧꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯁꯪꯁꯥꯟ ꯀꯌꯥꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯔꯛꯂꯕ ꯑꯏꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯖꯔꯅꯦꯂꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯥꯅ ꯏꯕ ꯃꯇꯝ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯗꯨꯗ ꯂꯨꯄꯥꯒꯤ ꯃꯦꯗꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯑꯃꯗꯤ ꯔꯤꯇꯨ ꯆꯦꯐꯣꯡꯒꯤꯁꯨ ꯁꯩꯔꯦꯡꯒꯤ ꯁꯔꯨꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯔꯝꯃꯤ ꯁꯥꯍꯤꯇ꯭ꯌꯁꯤꯗ ꯌꯥꯝ ꯈꯣꯏꯗꯥꯖꯕ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯤꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯃꯉꯥꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯁꯨꯡ ꯏꯗꯤꯇꯔ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯆꯦꯐꯣꯡꯒꯤ ꯊꯕꯛ ꯇꯧꯈꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯗ ꯁꯟꯙ꯭ꯌꯥꯒꯤ ꯏꯁꯩ 1972ꯗ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯅꯤ ꯁꯤꯅ 1992ꯗ ꯋꯥꯔꯤ ꯃꯆꯥ ꯁꯝꯕꯜ 1895ꯗ ꯑꯔꯣꯏꯕ ꯑꯍꯤꯡꯅꯆꯤꯡꯕ ꯏꯗꯨꯅ ꯐꯣꯡꯈ꯭ꯔꯦ ꯑꯣꯖꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯅꯤ ꯂꯥꯏꯔꯤꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ 1996ꯗ ꯐꯪꯈꯤ ꯁ꯭ꯔꯤ ꯀꯥꯡꯖꯝ ꯄꯗꯃ ꯀꯨꯃꯥꯔꯅ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯇꯧꯕꯤꯔꯤꯕ ꯈꯨꯗꯣꯜꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ಯ ꯄꯔꯤꯁꯗ ꯏꯝꯐꯥꯜꯅ 64 ꯁꯨꯕ ꯆꯍꯤꯒꯤ ꯃꯤꯐꯝꯗ ꯀꯥꯏꯕ꯭ꯌ ꯚꯨꯁꯟ ꯍꯥꯏꯕ ꯎꯄꯥꯙꯤ ꯑꯁꯤ ꯄꯤꯈꯤ ꯃꯍꯥꯛꯀꯤ ꯄꯣꯛꯄ 1893ꯗ ꯂꯩꯈꯤꯗꯕꯅ 2007ꯗ ꯍꯤꯡꯂꯤꯉꯩꯗ ꯐꯣꯡꯂꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯂꯥꯏꯔꯤꯛ 6 ꯐꯣꯡꯕꯤꯔꯝꯃꯤ ꯁꯟꯙ꯭ꯌꯥꯒꯤ ꯏꯁꯩ ꯁꯩꯔꯦꯡꯅꯤ 1972ꯗ ꯖꯨꯂꯥꯏꯗ ꯐꯣꯡꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯅꯤ ꯁꯩꯔꯦꯡꯁꯤ 1992 ꯁꯦꯞꯇꯦꯝꯕꯔꯗ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯁꯝꯕꯜ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯋꯥꯔꯤꯁꯤꯡꯒꯤ ꯋꯥꯔꯤ ꯃꯆꯥ ꯅ 1996ꯀꯤ ꯑꯣꯒꯁꯇ ꯑꯊꯣꯏꯕ ꯑꯍꯤꯡ ꯋꯥꯔꯤ ꯃꯆꯥ ꯁꯦꯞꯇꯦꯝꯕꯔꯒꯤ 2002ꯗ ꯏꯃꯥꯒꯤ ꯃꯅꯝ ꯁꯩꯔꯦꯡ ꯑꯣꯛꯇꯣꯕꯔ 2004ꯗ ꯃꯁꯥꯅ ꯌꯦꯛꯆꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯁꯛ 2009 ꯁꯤꯗ ꯃꯁꯥꯁꯦ ꯂꯩꯔꯣꯏꯗꯣꯔꯤꯕꯅꯤ ꯃꯁꯤꯗ ꯐꯥꯎꯕꯗ ꯃꯁꯥꯅ ꯌꯦꯛꯆꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯁꯛ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯐꯣꯡꯕ ꯑꯃꯗꯤ ꯐꯣꯡꯂꯛꯀꯗꯕꯁꯤꯡ ꯍꯥꯏꯗꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯅ ꯃꯇꯝꯒꯤ ꯋꯥꯈꯜ ꯋꯥꯔꯦꯡ ꯑꯅꯤꯁꯨꯕ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯗ ꯀꯅꯥꯁꯨ ꯑꯩꯒꯤ ꯃꯤꯡ ꯈꯪꯗꯦ ꯋꯥꯔꯤ ꯃꯄꯨꯝ ꯑꯗꯨꯒ ꯆꯦꯛꯂꯥ ꯄꯥꯏꯈꯔꯕꯅ ꯁꯩꯔꯦꯡꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤꯒꯤ ꯄꯥꯎꯖꯦꯜ ꯑꯗꯒꯤ ꯃꯊꯪꯗ ꯑꯐꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯒꯤ ꯃꯊꯪꯗ ꯃꯩ ꯆꯠꯂꯕ ꯊꯋꯥꯏ ꯑꯗꯒꯤ ꯃꯊꯪꯗꯅ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ 10 ꯁꯨꯕ ꯑꯩꯒꯤ ꯃꯥꯒꯤ ꯐꯣꯡꯍꯧꯗ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯃꯟꯕ ꯐꯣꯇꯣ ꯋꯥꯔꯤ ꯃꯄꯨꯝꯅꯤ ꯑꯗꯨꯒ ngasi aina pajagadoriba masa yaudaba uche wari masasi mathangda phongi Padma Kumar gi phongkhidriba saireng sing se masi sina phongkhidriba saireng singni ngamna makna saireng amasung wareng punna kungi mayada adumaina phongbiramba kabi amasung ayibani ada hujik masigi maramda paba loisanjaraba matung sida masa yaudaba uche asi angtang ai haujarak-lage ngasi ena pajagadoriba che miyam punamok po muka so hanna khurumjari masida piriba nungi warol si yamna ningamdaba aduga miyoibagi punsida thok yam toina di thoktaba marak-makta hek thokpa ningamdabagi wari amakhakni masa yaudaba uche haise lal chelu ba hanjinarakle second world war gi chelu bagi madugi matangdu ni kanana mama si hawi kanana mapa kanagumbagi imungna matay manaw tarak laijabada mapurobe si hawi akan ba nong sinam humdokhraba ujek singna maikei khangdana paibagumi aidilan karakpa lan jelakpa lan loirak
aga lakpasibugi sinari ni kana amatana amata poksaba macha sihawi manamda poduna lakli ngasidi hangna hanba tari ina kaira khunba imung kayana machak maral teng na mangkhraduna ngasidi nambo macha amamamdang poduna yawning mana laining oiduna hatu kana rakli aidi mana lan du loira abanina mayumda hanjalakpado mayunga si leiramoidorimni kanagina imung manung hupna chihawi matang kuina hundok tuna cheluraba mayum makai kinthaduna ningkhaiduna leirami taruna thamjaba chumang thelong na pina khujeng thumlami mi leitrabanina makhong wai situna cha da thaktana thamjaba khai lei pambi kaya se adu mafam adu hoyi haibadu adu mangai mafam khangidre yengki bada lamhang to hang ta uri mataw amani kana gumba phamnaiba memhora aidi matamdura member ka se memhora ina kaunarami asawasang kaya gi phura talan makha sangoi awang sangoi hojang chekpat aidi matamdura makha sangoi awang sangoi leiraba aidi gate tu chawna chekpat ka di kaya khana ba di nate adu leipan noina takhatlaga tawba matam amada irang langlamba ngasidi mafam asida leirami haibagi khudam yawna khangkidre napina lamhang oiduna nupa macha nupi macha singgi sanabung oikhre asumna makha chathajari laikai amagi manungda yum tara kunlom hongatna ragle dilandagi sum karaknaba aduga mayumda changnaba duni hongatnaba haise adu matam amada yumtana amagi saijinga lonaramba do ngasi di tara uri aidi adu maina yam nakna ka leiminabado adu uramdre lamhang tu hang na thankre haino pambi kaya na sabi na balaitana makhongda patpumduna mangli aidi mi du laitramnina leisu kaya hekpi ba chinbi ba yaudabana makhongdu ingau na kenduna tari matama amada tharo thambal thamche na yengbada mitki kumai oiramba pukri kaya mapu pandaba huna sang asi hupna yomduna pati komthigumna uri hup tai hojindana yenki bada ahang ngata matam amada mina leirak thanna leirambani khallubada pungning thok oli aidi kanagumba amana hinghoba amana yengbada nongmagi numidang wairamni nupa ama chumlaba uripok lamjauda maning pangna haitharakli phayom manjunaba ama setli furit hap ama litli adu matamdu phayom ngakani adu khitang ahalwera agadi aduga kano heklu hongaba matungdadi khongrau se british sahib kini sahib singi mataw dagi di khongrau lakhibani matang kuina thangi manam tadraba koi samjet ki yakul tadraba pharaba sam nupadugi description ni sapham amani haidi laiba nupa se polum pu bagi wa baga olang thagi nungsa mayong na baga nupa adugi pisum amasung koida humangna irang langli chawraba chang upu amasung makok ta puri matamdu da gari nungli lei ka ena leiba sunate ajuna kokta puba khongna satba sinasingba asum lakpana asum lekai yawrakle ajuji chu asum lekai ulipok leiri lambi satpa mi singna mabu yengna howi langphaidagi thorakpa oira male ngangna howi adi magi awaba matawdo adu ubaduda soroki nakal da angang singna sanaba uraga mahangna muna yengi chumnagi miyeng nate mapungning nungsiba pokpagumsu taw ui lamjau bi nakal ani makta chatna hung leiduna yengi machinda suwa kharangang bagum tawi edi mate kuina mayum suda lakhidrabani aduga lanjau siga loira akanda lakhibagi sinduni lamhang tu hang yung kai uraga maonda yamna ngakpa ama pokpagumna tawi ngakpada nate miyeng khuding makhal gi nungsiba saktamsu phongdui khara chatlaga kari ningsinglabano yamna ngai ngamdaba amasung chingnaba khongthangda chatpa horakle adubu yengbadi adu amuk tokpa leite mana yengdana chatpado mathak makha maning mama lairak khuding munna yengi
ขระจัดแล้วก็ของนางอโศบอันนี้กี่มรักตาหายินคาเร่ไล่รักอดูดาฮาวริบาปุนชีบานามนุงโหระบ่เจ้าอามาอุบัตินุปาตุนหายอีลุยนมามังคราบดางงั้นนมาคนคราบดานังแต่ดีเลยรำดีบ่อยเลยไอ้ดีกันใช้ของนางดูอันแต่ดีลุยนบักเซนเจ้าระบาอินโคลมากีมามังเฮกยาวมาตัดมาหักจับเล็บเครยามนั้นนุสีเป็นมิคำนักโอยในยิงนุปาชในยิงบ่ยุมดิเตะคราบเจ้าระบายุมพัมมาตั้งกุยน่ะเสียงดอกปีดระบาปุครีนาปีน่ะคุเจงยาวระบาชุมังมาชามาเร่งเตะคราบให้เลยปันบีสิงนะฮะเกียงระบามาตุงดะวางสังกุยตั้มน่ะปรับสังสิลักเลยสังกุยดูมีเลยให้บัตรนี้บิการอามาโอยเลยพักเสร็จไอดีบิการอามาโอยเลยที่ยามพจบัตชินดูนัดเรหะบะบัวระกงโง่มาเชื่อสิงพักหลังไข่อวางลมดาไปทักขีบนะวานะอาศินิขังดนะมารองงักขัดขีไอดีช่างกุยตุเตียกระโดดงักฉันบดมังโกลนายเดดารีดูนิ่งข่ายดูนะสมังดะลอยสำนักขีนุปาโดยุมอดุกิมายกตะจับเล็บเลยยามนางไงงำดาบะอามาชุงชีบคนทำดะหังเล็ไอดีมานะหังไงแบบยุมาชิบุกันนะเลยบะเกกันนะโอยระบานุชนทางนั้นอิมุงเด็กินุปีมันนะคุมเลยคุมันเทมอิมุงนั่นเลยรำบดูอัศดัตตระการีลาวัยดัลลันเจนขีบะขังบีลักวิเดกว่ามานีสิดานีวะให้ยสิไฮนะมาวนะฮะจะให้คุณลงกีบิช่วยโอยนะตัววิไอดีคุณมุกจังไงดีบิมาวนะฮะโอจิการเดียมงางโอยดีตัววิอามานาตับพิงมาปาลทุเลยอิมุงเด็กิตับพิงทรักลิบินุปีอดุนามาปานเล็บตุนาเลยรำบันุปาอดูอุบมักตะดักขังเปรกขังนะงักขีให้มานั่งให้นะเขาระกะว่ามาคาตาแต่นั้นนุปาอดูกิไม่ทวงเดชันตรีเองดูนั่นเลยนุปาอดูสุมาปานิสิยิงนะระกะเลยไปดูนี่ยังคุยระบกิมาตรงดะที่เป็นมาเดบีอ่ะนั่งไอ้บุคคลระบระไงฮักเลยระบมาตรงดะนุปาอดูนให้ว่าให้ดูตาบดันนุปีดูข้างหูดนัตุจุงีมิดปีนะมิดอันนี้ดอกปีทันขีอายุปีลิลากุมอีรังลังขีอีมุงดำมาคุดนะมาไม่คุมดูนะเซนซินเครชุดลาวนะพวกนี้นุชีนะกับโซรักเลยกับลักเลยคนเจละดูตาบมักตะดันนุปาโดนุงทอกโอลิไอดีมากิกับปกิคนเจดูตาบดันทำไมพาไปยาเดมาคุดอันนี้นะมาไม่คุมเจดูนะฮิดานะมาดาลุกถ้าดูนะกับเลยฮิดานในดีคุยฮิปนันนะบางทีพมุห่างบ่กันวันนี้พมเจ้าให้ไปชนะพระเจ้าไปดูนี่ฮิดานในชนะดูกิมาคาดะกันคุยนุปีนะก็ฮิปปะดูกุมบ่ฮิดานครับจักตัวบ่ดูกุมบ่ฮิดานนะมาดะนุปาดูมากิมานักตะพมทะลักเลยมาคุณนันนุปีดูกิละวายดันนานให้ได้มาเทบีว่านะปาลัมเลตะโกนนังดียังว่าอีหลักเลยมอขัดตุนั่นเลยระบาอิสิงนะปันเฮกพัดโตปดาอิเซียลกันนะเจนทบกุมมาพูดเลยบากินุสีบาวาเฮียดูตาบดามาดบิปุงนิงดานุสีบามุขเห็นคราบวยทำมวยพาบังอมคิดเรมาโคลทอกนักกับหลักเลยนุปาดูสุกับเลยมาโคลทอกตะบัตนีปีน่ะอะไรชินทารักเลยคนพม่านะให้เลยนั่งกุลหงแล้วก็ท่ามัตนีนั่งไอกตินารัมบะนาซาปรบตาหอยไอดีมาใช้บอกคงก็ตรีบะการำน่ะไอไลน์นั้นมีมานะเดนาเชจาก็ดะเกขันดูน่าหลังไปจัดปนิมาไปชาตานไปจัดปนิเสร็จท่านจะหันนิงบัดกี้ไอ้นั่นนะมูมาต้องคุยนะทาดุกลูเรไอบัวเรากันนูอาสุมน่ะไลกายเมื่อกี้มันนุ่งได้ยุ่งขระงักปีกันนี่ละไม่อามาอ่อนนะโชคเลยไว้สิ่งอดอมาเดบิกิทำมวยดะจิกลมีมิ่งพาไปยาคิดได้ให้ได้อีตกลงมัวให้ระกันนูไอ้พุงกัดจุนสีกระดาเรอามุกเตียงทารักเลยพาอโบนัสลาเลยยังละโรละออกไอ้ดิมันยังปกตุกเอาละกว่านุปาดูสุกับลักเลยอิมาหันดกิมาปกิอุณาบพังละโรยดรเนนังบูอีปายบุงวนนัสนาไลบักทีบะนาปัทโกิเชบะพังเตตะโกวาโรกันนูไอ้ดิมาฟามากันลุยเลยรำดระบคุยระบกิวาลีเก็บสมัยเลยแค่
asum na ngahak anima kapminare nupa aduna nupi adu themjilai madhabi ishur gi lila ni kaplaga nuibe ma mapuroi bagi wahai sing adu taraga madhabi thoina hena kapningki phana harau jaba yabani matam kuina sikre khaluraba mapuroi ba phangjaba asidagi hena harau ngai nupi oibigi atai leitrabani adubu madhabigi mafamdadi khangba ngamdaba awaba ama oina thoki mamli tausilakle nupa aduna harai madhabi chak charakdaba ngasiga ngasi nini pura pharakle chak chakhom amata cha chi thongluro ma kaimta khangba natri nangna tappa pochingdo leirei chak charaga yengminasi lambana sor honba ngamdre madhabi chak thonggakhre chak thongna mahak laitina puba migumi yengki ba mafamdagi miyeng hongba laite mapuroibana mapuroibada mugengi higig amukapi amuk mayang chili pi tana mamit irang langkre sak loire nupa ado makur hamba loire duna sakhumda sanglakle harauna wari sara duna hukke haiduna asaba sak chakhom ama thangalakpa matam aduda nupa mana mapandai kauduna harai madhabi ngasidi chak onthongna langkre thongluro ai makhagi khura tomal khoida pau amata haidok lukhige wahai adu tabada nupa adu ngahak tuminna le makuta paikhatlamba chak takhiba khangaude swailawi madhabi romda yengai maru luthaduna leiba adu ui ningamdaba wahaina nupa aduna hairai madhabi onthokpani daibe ma hingduna leiramgadra singnaruba changna siramle dana nangi naral nate wahai khara se haraga nupa ado thuna hogatuna makut masa hamdokre phi setpa hokre phi hongba loiraga nupa aduna mana purakpa trang upu ado hangdoklaga wahai sing ase haina makhagi poching ase madhabi gi mafamda sinaki masina nangna pami haiba phiduptuni phajadrabaro masina nangi ayuk nungdangi senaba haiduna leirakpani nangna phirol singa che chaba yamna yengni adubu laibangna tamlamdre do aidi mage atopa nupa amada mayum palambaduni amuk nungsiba miyengna yenglamlaga nupa do trang adu puduna mapan thokre ngasai lakpa adugumna upu do kokthongna aduna chatkre pina mamit animag irang langlami madhabi kong tenda leptuna mapuroiba chatkiba adu yengduna lehawi machin thongna sumna ningamdana hairai nupi oibagi punsi habasi punsi asi oireko nupa do mamai nongpo onduna khwairamban tamna chalakle chatna sana khalai kadaidano aina chalui basibo aibu punsi asimagi yum laitaba langphai chatpa mi oiduna leiragadra madhabi aina uninglakpa matamda ubadadi phangani ko haidana yam ningamdabaga loinana wari si loisanjare unamapu khurimje ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯇꯥꯕ ꯀꯥꯟꯗ ꯃꯥꯒꯤ ꯍꯦꯟꯅ ꯗꯤꯇꯦꯜ ꯈꯪꯅꯤꯡꯕ ꯑꯃ ꯄꯣꯛꯏ ꯑꯩꯗꯤ ꯃꯥꯅ ꯆꯠꯈꯤꯕ ꯑꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯟꯗꯨ ꯇꯥꯔꯛꯄ ꯀꯥꯟꯗ ꯃꯥꯁꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯁꯦꯀꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗ ꯂꯧꯈꯤꯕꯁꯤ ꯀꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯀꯥꯏꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯖꯨꯝ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯣꯅꯔ ꯇꯧꯃꯤꯟꯅꯁꯤ ꯑꯣꯊꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯕꯤꯗꯨꯅ ꯊꯝꯕꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯕꯨꯛ ꯑꯁꯤ ꯃꯁꯥ ꯌꯥꯎꯗꯕ ꯎꯆꯦꯛ ꯍꯥꯏꯗꯅ ꯏꯕꯤꯕ ꯂꯥꯏꯔꯤꯛꯁꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯡꯖꯝ ꯄꯗꯃꯀꯨꯃꯥꯔ ꯁꯤꯡꯅ ꯏꯕꯤꯔꯝꯃꯒ ꯊꯝꯕꯤꯔꯝꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯂꯥꯏꯔꯤꯛꯇꯨꯒꯤ ꯕꯦꯛꯇ collection of short story gi detail amadi magi picture ni akhoi myam amtang honor tawminasi khuruminasi adudi imana akhoi gi wari si gi maramda amuk
ꯈꯤꯇꯪ ꯅꯩꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯊꯪꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯣꯠꯁꯨ ꯈꯪꯖꯅꯤꯡꯉꯤ ꯇꯁꯦꯡꯕꯃꯛꯇꯤ ꯃꯁꯦ ꯂꯥꯏꯐꯇ ꯑꯩꯅ ꯈꯪꯖꯍꯧꯕꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤꯁꯤ ꯌꯥꯝ ꯂꯥꯡꯗꯅ ꯃꯌꯨꯝ ꯄꯥꯟꯕꯗꯤ ꯅꯠꯇꯕ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤ ꯃꯇꯝꯗꯨꯗ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯅꯠꯇꯦ ꯐꯣꯟ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯂꯥꯟ ꯆꯠꯈ꯭ꯔꯒ ꯃꯄꯨꯔꯣꯏꯕꯁꯦ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯊꯥꯍꯧꯗ꯭ꯔꯕ ꯍꯩꯇꯨꯞ ꯂꯥꯂꯨꯗꯒ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯒꯤꯅꯒ ꯏꯊꯣꯔꯛꯏꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯗ ꯏꯕꯨꯡꯁꯤꯡ ꯂꯩꯕ ꯂꯥꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯏꯕꯨꯡꯗꯨꯒꯤ ꯃꯃꯤꯡꯁꯦ ꯀꯣꯏꯖꯝ ꯇꯣꯡꯄꯣꯛ ꯑꯩꯅ ꯀꯧꯏ ꯑꯩ ꯃꯃꯤꯡ ꯐꯥꯎ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨ ꯂꯥꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯋꯥ ꯑꯃꯐꯥꯎ ꯇꯥꯗꯦ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯋꯥꯁꯤ ꯈꯪꯅꯤꯡꯕꯅ ꯉꯥꯎꯕ ꯑꯗꯨꯒ ꯂꯥꯁꯇꯗꯤ ꯃꯣꯏꯒꯤ ꯆꯠꯈꯤꯕ ꯇ꯭ꯔꯨꯞꯇꯣ ꯑꯃꯠꯇ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯍꯜꯂꯛꯇꯦꯒ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯥꯕ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯒꯁꯦ ꯂꯩꯕ ꯅꯠꯇꯦ ꯆꯤꯊꯤ ꯊꯥꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯣꯟ ꯂꯩꯕ ꯅꯠꯇꯦ ꯇꯦꯂꯤꯒ꯭ꯔꯥꯝꯒ ꯇꯧꯅꯗꯅ ꯃꯗꯨꯗꯤ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯍꯤꯡꯉꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯂꯪꯐꯩ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯇꯧꯔꯤꯗꯨꯅꯤ ꯕꯣꯔ ꯁꯥꯏꯕꯣꯝꯒꯤ ꯁꯅꯥꯇꯣꯝꯕꯤꯗꯁꯨ ꯊꯣꯛꯈ꯭ꯔꯕꯒꯤ ꯋꯥꯔꯤꯗꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯆꯥꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯒꯗ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯉꯛꯇꯕ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯂꯪꯐꯩ ꯆꯠꯈꯤꯕ ꯃꯣꯏꯒꯤ ꯃꯔꯤꯗꯨ ꯐꯥꯔ ꯑꯣꯏꯅꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯐꯥꯏ ꯈꯟꯕ ꯆꯠꯈ꯭ꯔ ꯂꯥꯟ ꯆꯠꯈꯤꯕ ꯁꯤꯐꯥꯏ ꯈꯟꯕ ꯆꯠꯄ ꯅꯠꯇꯕ ꯂꯥꯟ ꯆꯠꯈꯤꯕꯁꯦ ꯂꯗꯥꯛꯀꯤ ꯆꯩꯅꯥꯒꯤ ꯋꯥꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤꯁꯤ ꯁꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯑꯃꯁꯨ ꯃꯥꯁꯦ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯊꯅꯝꯃꯒ ꯃꯥꯁꯨ ꯎꯔꯤꯄꯣꯛꯇꯅꯤ ꯏꯆꯦꯗꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯌꯥꯝ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯅꯤ ꯃꯔꯤꯗꯤ ꯅꯠꯇꯦ ꯃꯣꯏ ꯌꯥꯝ ꯅꯛꯅꯩ ꯑꯗꯣ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯒ ꯂꯣꯡ ꯑꯣꯏꯗꯅ ꯑꯗꯨꯝ ꯇꯤꯟꯅꯕ ꯑꯗꯨ ꯃꯃꯥꯗꯨ ꯃꯁꯥꯏ ꯈꯣꯡꯒꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯆꯥꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕ ꯑꯩꯗꯤ ꯃꯔꯥꯏꯕꯛ ꯌꯥꯗꯗꯅ ꯂꯩꯈꯤꯗꯕ ꯌꯥꯎꯔꯒꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯑꯅꯝꯕꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯝꯅꯗꯦ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯅꯍꯥꯅꯤꯅ ꯏꯟꯈꯠꯂꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯨ ꯑꯗꯒꯤ ꯑꯍꯥꯡ ꯑꯔꯥꯛ ꯂꯩꯕꯁꯤꯡꯁꯤꯅ ꯌꯥꯝꯅ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤ ꯌꯥꯝ ꯋꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯁꯤꯁꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯥꯟꯗꯨꯗ ꯁꯤꯈ꯭ꯔꯕꯅꯦꯅ ꯃꯥꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯨꯄꯤꯁꯤ ꯁꯦꯝꯕꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯅꯕ ꯑꯗ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗꯁꯨ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯗꯟꯗꯤꯒ ꯄꯤꯕ ꯈꯣꯠꯄꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯦꯁꯦ ꯃꯌꯨꯝ ꯑꯇꯣꯞꯄ ꯑꯃꯗ ꯄꯥꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯜꯂꯛꯇ꯭ꯔꯦ ꯁꯨꯍꯟ ꯍꯜꯂꯛꯇ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯄꯨꯡꯈꯛ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯁꯤꯗꯗꯅ ꯅꯣꯡꯃ ꯂꯥꯛꯀꯥꯟꯗ ꯃꯥꯏ ꯃꯌꯨꯝ ꯄꯥꯜꯂꯝꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯑꯣꯏꯅ ꯏꯕ ꯅꯠꯇꯕ ꯂꯥꯏꯐꯇ ꯃꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ ꯅꯨꯄꯤꯗꯨ ꯀꯔꯝ ꯍꯥꯏꯅ ꯈꯥꯡꯗꯣꯏꯅೋ ꯃꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯑꯗꯒꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤ ꯎꯕꯗ ꯃꯣꯏꯁꯦ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯑꯗꯨꯝ ꯈꯔ ꯆꯠꯅꯩ ꯀꯩꯒꯤꯅꯣꯗ ꯃꯌꯨꯝ ꯄꯥꯜꯂꯒꯅ ꯂꯥꯡꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯄꯨ ꯑꯃ ꯂꯩꯔꯒꯗꯤ ꯃꯌꯥꯝꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅꯨ ꯆꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯑꯦꯇꯦꯛꯁꯦ ꯌꯥꯝ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯕ ꯑꯗꯨꯅꯅꯤ ꯃꯧꯁꯤꯡꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯁꯨꯝ ꯄꯥꯜꯂꯝꯗꯕꯗꯩꯒ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯉꯝꯃꯛꯇꯕꯗꯒꯤ ꯄꯥꯟꯊꯣꯛꯄꯅꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯃꯁꯤꯅ ꯑꯩꯅ ꯋꯥꯔꯤ ꯈꯪꯕꯗꯒꯤ ꯑꯩ ꯀꯩꯅꯣ ꯑꯣꯏꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤ ꯃꯥ ꯂꯥꯏꯔꯕꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯃꯀꯩꯗꯨ ꯌꯥꯝ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯂꯥꯏꯔꯕ ꯄꯤꯇꯠ ꯄꯥꯇꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯁꯪꯁꯥꯔꯁꯤꯗ ꯑꯗꯣ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅꯗꯤ ꯃꯥꯒꯤ ꯂꯩꯇꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯗꯅ ꯃꯥ ꯂꯨꯍꯣꯡꯕ ꯊꯥ ꯑꯅꯤ ꯑꯗꯨꯗꯩꯗꯨꯗ ꯃꯥ ꯊꯥꯗꯣꯛꯑꯀꯥꯟꯗ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯃꯥꯏ ꯐꯤꯔꯣꯟ ꯀꯩꯀꯥꯁꯦ ꯂꯩꯕꯤꯔꯛꯇꯅꯒ ꯂꯥꯛꯑꯀꯥꯟꯗ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯏꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯁꯤꯅ ꯌꯥꯝ ꯐꯖꯅ ꯐꯣꯡꯗꯣꯛꯏꯁꯦ ꯃꯤꯑꯣꯏꯕꯩ ꯃꯁꯥ ꯌꯥꯎꯗꯕ ꯎꯆꯦꯛ ꯀꯥꯏꯅ ꯃꯤꯡꯊꯣꯟꯁꯤꯒ ꯑꯗꯨꯒ ꯃꯥ ꯑꯅꯤꯁꯤꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯀꯔꯤꯝꯇ ꯃꯛꯅꯗꯕ ꯑꯗꯨꯒ ꯃꯔꯤꯗꯨꯗꯤ ꯁꯝꯖꯟꯕꯤꯉꯥꯏ ꯃꯤ ꯂꯩꯇꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯑꯗꯨ ꯉꯁꯤ ꯄꯥꯎ ꯐꯥꯎꯅꯔꯒꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯩꯅꯗꯨꯅ ꯌꯦꯡꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕꯁꯦ
ꯌꯥꯝꯅ ꯊꯣꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ dagi mana huziki warisi yamna akhoi huziki matamgi natte habasi adum akhoi na uba phangi mana magi potsi trunk amada pack tawraga chatpa kaise matam amada akhoi si suitcase kaise anaubani akhoi huzikangi angang yengbiribanadi hema trunk ta wood punarame kaise pura historical oirani ado aina engineering tamba chatpa kanda aige hostel da changbada aise trunk ama later kanda maduda potse pui aduna mana trunk tu pura kanda magi nupasigi haitare ko first husband sigi wakan sidadi adum magi present magi wife lady adagi my wife tu luhonga kanda mana aduda ugiba masak aduga mana aduda piningba pi adagi ayung nungdang da senaba piron gasi mana leiraga madi adu magi chumreng mai makok sida paisa talura kanda kanoni halak paneba aduga somna kanda na nupi si luhonga me du luhonga me si karigino haibadu diwali sida akoina utre ko magi yamna satloin na nupa mana mong makon taraga chak thongabra haina hange hairekpadu de yamna adum akhoi gi haitare akhoi na dinong masigi sida adudi magi husband aidi mana hujik leiba husband du oiramani na assumption du tawrakanda nupasina chak chagi tawraga makhur hamaga chatkibagi warisi yamna tentak tawrakanda khoida yamna descriptive oiraga mana chaksang dudaga phammaga charamga dabdu khoina mitta samsang uhanba adugumba warini ado imana kano pabira isi aina khanbada print out tagi pabiba mali larik sida kari kari wari macha atai collection yawi haibasigi detail di aduda yaudra ko aina masida yamna aina ngasai haijagibado oja bohonbina loinaba daita pubirakanda ojanasu suggestion se pibibane akogi masa yaudrba usekse society sida yamna lanthokpada tunglauba aidi hujiki thokadaba mak lairaga su karina chamjanadage kaina khanbagi moral amasu piba adugi damakta aina ojadagi depend tawjare aduga ai larik amata aina phangakanda aidi larik se phangbu phangadi ahingduda wari macham ka se adum loithokpa thaina dai hauna kano kapal kundala kaina khoidi akhoi matamdadi outbook dei no sumaina iba se leiramdabanina akhoi di bengali gi ayamba duges nanduni hairo adagi kano hairo krishna kanta gi will hairo devdas hairo maduda ngauraga adaina dum leibaneba ada krishna kanta gi will se pa ba se chawgraba kano ne jehera ka chamana bani jehera dagi kharabu henbra kano tawbani lamai se chani johungi mathaktane ado ahingamda loinaba adum paeba ise kai phurukum jaleeba kidana krishna kanta will du da ruhinina magi govindalal gi will do adu mapagi jamindar du gi ka du dei huralaga will do puthorakpagi matanga do khoi kieba ko writer sigi power se kem kange bune ruhini sina asoka do mathang mathang loladana ina khunbagi describe aduga du tawbada khoi se kiri poni ko adu phurkhum dala paeba lalte ne manungda thamidu su electric pusan ringai warida aduna larik se leiragadi ai khudakta hujiksu adum paaba horagadi tumdabaga sungami ba hujikse sahina nallaba ise aduna larik se leitaba aduga laik se aina phange haraga su machi thina bagi aigi shakti leijadre aduna ojai bombina su yam wana haiba tare macha kam khumjambigani adegi magi writer gi wari se karai da legrege ojai naina muk disab tawrani ojada adumain tawraga ojana puthopiraga pajabani aduga लाइक से अमा खक्तंग दी आई थक्सन बा पामी कई गिनोइदा राइटरना इरमिबा कनो मिंथोन सिंसिसु यामना पानिंग बा आई मासे का करिदगिनो सी इरी से हाइदना मागी सैसिदा मचिना आई अरोइबा वानी काइना आई हाइबा अदगी दी संबल अमसुंग अतोपा वारी सिंग सी लेरे अथोइबा अहिंग इमागी मनम गाय मसाना यक्सबा कनागुंबा मगी मसक काइना manungsida athana thalaba dugumba writer ama akhoi marak akhoi keno writer mayam
ꯐꯥꯎꯔꯕ ꯃꯌꯥꯝꯁꯤꯗ ꯀꯥꯡꯖꯝ ꯄꯗꯃꯀꯨꯃꯥꯔꯁꯦ ꯑꯩꯅ ꯀꯨꯏꯅ ꯁꯤꯕꯨ ꯈꯪꯉꯨꯗꯗꯅ ꯄꯥꯗꯗꯅ ꯂꯩꯔꯝꯕꯁꯦ ꯑꯩꯒꯤ ꯑꯁꯣꯟꯕꯅꯤ ꯔꯥꯏꯇꯔꯒꯤꯁꯨ ꯅꯠꯇꯦ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯁꯣꯟꯕꯅꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯊꯤꯖꯟꯕ ꯋꯥꯠꯄꯒꯤꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯗꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯌꯥꯎꯗ꯭ꯔꯕ ꯎꯆꯦꯛꯁꯤꯃꯗꯤ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩ ꯄꯥꯕ ꯐꯪꯖꯔꯦ ꯑꯣꯖꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯂꯥꯞꯅ ꯑꯣꯖꯥ ꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯤꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯋꯥꯠꯄꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯌꯥꯝꯅ ꯂꯤꯇꯔꯦꯆꯔ ꯑꯗꯨꯒ ꯑꯣꯊꯔ ꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯅꯧ ꯑꯅꯧꯕ ꯑꯩꯗꯤ ꯁꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯏꯕꯤꯔꯝꯃꯒ ꯊꯝꯕꯤꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯇꯞ ꯇꯞꯅ ꯂꯝꯖꯦꯟꯁꯤ ꯆꯠꯄꯒꯤ ꯋꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯚꯔ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯌꯦꯡꯕꯤꯔꯤ ꯔꯦꯕꯤꯀꯥ ꯏꯔꯣꯝ ꯑꯦꯖꯨꯔꯗꯤꯟ ꯔꯨꯃꯅꯥ ꯚꯩꯒ꯭ꯌꯕꯇꯤ ꯂꯩꯁꯥꯡꯊꯦꯝ ꯑꯔꯨꯅꯥ ꯅꯦꯅꯦ ꯂꯥꯏꯖ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯌꯦꯡꯕꯤꯔꯤ ꯅꯦꯁꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯌꯦꯡꯕꯤꯔꯤ ꯅꯤꯖꯨ ꯑꯔꯥꯝꯕꯝ ꯌꯦꯡꯕꯤꯔꯤ ꯀꯛꯋꯥꯗꯒꯤ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯃꯩꯇꯩ ꯈꯨꯃꯨꯛꯆꯝ ꯕꯨꯁ ꯖꯦꯟꯖꯤꯕा गोलमई बिनोय कुमार संजय सुखदपाल आरिफ येंगबिरी याम फजबा वारिनी नुंगाइजई शशिकांता हिदांगमयुम सगोल बन मोरांग लेरक्तगी येंगबिरी सुमाइन तौदना अखोइगी सैटरडे शो असि याउबिबगीदमक्ता थागतचरी ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯃꯦꯟꯁꯤ ꯄꯥꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯏꯃꯥꯅ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯁꯄ꯭ꯂꯤꯃꯦꯟ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯈꯥ ꯆꯠꯊꯁꯤꯒꯦ ꯑꯗꯨ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯩꯅ ꯌꯥꯝꯅ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯍꯥꯏꯗꯤ ꯀꯕꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯁꯤ ꯈꯤꯇꯪ ꯄꯣꯔ ꯑꯣꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩ ꯑꯗꯨꯒ ꯀꯕꯤꯁꯤꯒꯤ ꯂꯥꯏꯠ ꯑꯃꯗꯤ ꯃꯅꯨꯡꯗ ꯃꯩ ꯑꯆꯧꯕ ꯑꯃꯈꯛ ꯉꯥꯜꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯎꯖꯕ ꯑꯗꯨꯒ ꯑꯩ ꯆꯪꯕ ꯉꯝꯗꯕ ꯑꯩꯒꯤ ꯑꯦꯔꯤꯌꯥꯁꯤ ꯈꯛꯇꯪ ꯆꯪꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯣꯖꯥꯒꯤ ꯃꯇꯦꯡꯅ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯣꯡꯁꯨ ꯌꯥꯝꯅ ꯇꯦꯜꯂꯦ ꯑꯩꯈꯣꯏꯁꯦ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗꯗꯤ ꯑꯩꯅ ꯐꯪꯗꯕ ꯃꯐꯝꯁꯦ ꯑꯗꯨꯁꯨ ꯍꯦꯛ ꯑꯣꯏꯗ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯌꯣꯟꯐꯝꯁꯦ ꯔꯥꯖꯦꯁꯀꯤ ꯕꯨꯛ ꯁ꯭ꯇꯣꯔ ꯁꯤ ꯁꯣꯔꯣꯛꯀꯤ ꯅꯥꯂꯥꯗꯨꯗ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯆꯠꯂꯦ ꯒꯕꯔꯅꯔꯒꯤꯗꯨꯗ ꯐꯥꯎꯖꯜꯂꯒ ꯑꯗꯨ ꯂꯥꯏꯔꯤꯛꯁꯦ ꯂꯣꯏ ꯐꯪꯕ ꯃꯥꯏ ꯅꯨꯄꯤꯗꯣ ꯔꯥꯖꯦꯁꯇꯣ ꯃꯩꯇꯩ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯅꯣ ꯈꯪꯗꯦ ꯃꯩꯇꯩꯔꯣꯝꯒꯤ ꯂꯥꯏꯔꯤꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗꯅꯦ ꯔꯥꯖꯦꯁꯀꯤꯗꯨꯗꯒꯤ ꯍꯦꯛ ꯆꯠꯆꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗ ꯑꯩꯅ ꯆꯠꯅꯤꯡꯉꯤꯁꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯇ ꯆꯠꯄ ꯑꯗꯨꯃ ꯆꯠꯅꯤꯡꯉꯦ ꯑꯗꯨꯁꯨ ꯃꯇꯝꯁꯤꯅ ꯌꯥꯔꯛꯇꯦ ꯑꯗꯣ ꯏꯁꯥ ꯍꯦꯛ ꯉꯝꯃꯛꯇꯦ ꯋꯤꯛ ꯍꯦꯛ ꯑꯣꯏꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯣꯔ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯌꯦ ꯑꯗꯨꯅ ꯀꯥꯡꯖꯝ ꯀꯩꯅꯣ ꯂꯩꯈꯤꯗ꯭ꯔꯕ ꯀꯩꯅꯣ ꯄꯗꯃꯀꯨꯃꯥꯔꯁꯤ ꯃꯥꯒꯤ ꯃꯔꯝꯁꯦ ꯑꯩ ꯊꯤꯖꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯥꯅ ꯏꯔꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯊꯊꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯣ ꯐꯣꯡꯉꯤꯕꯁꯤ 6 ꯑꯣꯏꯔꯒꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯔꯤꯕꯁꯤꯡꯅ ꯐꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯐꯣꯡꯕ ꯑꯃꯗꯤ ꯐꯣꯡꯂꯛꯀꯗꯕꯁꯤꯡ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯃꯁꯨ ꯏꯔꯒ ꯑꯣꯖꯥꯅ ꯊꯥꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯆꯍꯤꯒꯤ ꯄꯥꯎꯖꯦꯜꯅꯆꯤꯡꯕ ꯑꯐꯕ ꯄ꯭ꯔꯤꯊꯤꯕꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯉꯥꯛꯇꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯤꯁꯛ ꯑꯃ ꯑꯩꯅ ꯐꯪꯖꯔꯦ ꯑꯗꯣ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯈꯤꯇꯪꯒ ꯊꯤꯖꯤꯟꯖꯈꯤꯒꯦ ꯂꯥꯏꯔꯤꯛ ꯑꯃꯅꯤꯗꯪꯕꯨ ꯐꯪꯉꯒꯗꯤ ꯑꯩꯉꯣꯟꯗ ꯏꯃꯥꯡꯁꯤꯗ ꯂꯩꯔꯒꯗꯤ ꯔꯥꯏꯇꯔꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯀꯥꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯐꯣꯡꯗꯣꯛꯄꯁꯤꯗ ꯑꯗꯨꯝ ꯈꯪꯖꯕ ꯑꯗꯨ ꯃꯁꯤ ꯉꯁꯤꯃꯛꯇꯤ ꯑꯣꯏꯖꯗ꯭ꯔꯦ ꯄꯨꯝꯅꯃꯛꯅ ꯋꯥꯔꯧꯕꯤꯔꯣꯏ ꯈꯟꯖꯩ ꯑꯩꯒꯤ ꯊꯤꯖꯤꯟꯕ ꯋꯥꯠꯄꯅꯤ ꯑꯗꯣ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕꯤꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯂꯩꯕꯤꯔꯒꯁꯨꯅꯦ ꯃꯌꯥꯝꯅ ꯑꯗꯣ ꯑꯩꯒꯤꯗ ꯂꯩꯌꯦꯅ ꯑꯃꯈꯛꯇꯪ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯒꯗꯤ
ꯑꯩꯅ ꯃꯗꯨ ꯑꯩꯒꯤꯗ ꯌꯧꯅꯕꯒꯤ ꯁꯛꯇꯤꯁꯦ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯨꯒꯤ ꯁꯛꯇꯤꯗꯣ ꯑꯩꯅ ꯄꯥꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯐꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯑꯣꯖꯥꯒꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯗꯤꯁꯇꯔꯕ ꯇꯧꯖꯔꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣ ꯈꯖꯤꯛꯇꯪ ꯎꯠꯆꯔꯤꯁꯦ ꯊꯣꯛꯄꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯥꯔꯀꯥꯟꯗ ꯈꯪꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯄꯗꯣ ꯑꯗꯨꯒꯤ ꯏꯊꯤꯜꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯥꯎꯔꯒꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯂꯥꯏꯔꯤꯛ ꯁꯤꯒꯤ ꯔꯦꯐꯔꯦꯟꯁ ꯂꯩꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯈꯜꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯦꯀꯦꯟ ꯍꯁꯕꯦꯟꯁꯤ ꯅꯨꯄꯤꯁꯤꯅ ꯂꯩꯈ꯭ꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯇꯣꯝꯗ ꯅꯥꯏꯇꯣꯝ ꯍꯤꯡꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯊꯣꯛꯄ ꯉꯝꯃꯕ꯭ꯔꯥ ꯁꯤꯅ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯅ ꯂꯩꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯤ ꯐꯥꯎꯅꯗꯕ ꯅꯨꯄꯥꯁꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯥꯁꯤꯕꯨ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟ ꯑꯃ ꯇꯧꯅꯕ ꯃꯦꯁꯦꯖ ꯑꯃ ꯊꯥꯅꯕ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯅꯨꯄꯥ ꯑꯃꯗ ꯀꯃꯥꯏꯅ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯍꯟꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁꯤꯅꯥꯔꯤꯑꯣꯗꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯅ ꯃꯥꯅ ꯂꯨꯍꯣꯡꯉꯨꯔꯀꯥꯟꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯍꯤꯡꯅ ꯍꯤꯡꯅ ꯁꯄꯣꯁ ꯀꯥꯏꯅꯔꯦꯅ ꯈꯜꯂꯣ ꯀꯥꯏꯅꯔꯀꯥꯟꯗ ꯃꯥ ꯃꯇꯣꯝꯗ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯁꯣꯁꯥꯏꯇꯤꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠ ꯁꯥꯡꯕ ꯃꯤ ꯌꯥꯎꯔꯛꯄ ꯃꯃꯤꯠ ꯆꯨꯝꯃꯛꯇꯕ ꯃꯤ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯃꯇꯣꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔꯒ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯈꯤꯇꯪ ꯄꯥꯁꯇ ꯊꯣꯛꯈꯤꯕꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩ ꯀꯥꯏꯅ ꯈꯜꯍꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯌꯥꯝꯅ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯗ ꯁꯤꯆꯨꯋꯦꯁꯟꯁꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯑꯩꯈꯣꯏꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯀꯥꯏꯅ ꯈꯜꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯍꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯊꯤꯌꯥꯝ ꯄꯨꯅꯤꯜ ꯁꯤꯡꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯀꯃꯦꯟꯠ ꯑꯃ ꯄꯤꯕꯤꯔꯛꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯍꯦꯟꯅ ꯊꯤꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯟ ꯒꯣꯜꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯊꯔ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯀꯔꯝꯕ ꯋꯥꯔꯤ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯔꯠ ꯏꯟꯇ꯭ꯔꯗꯛꯁꯟ ꯑꯗꯨꯃꯥꯏꯅ ꯄꯤꯖꯕꯅꯤ ꯑꯗꯣ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯊꯤꯖꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯣꯍꯜ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯍꯥꯞꯄꯤꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯇꯧꯕꯤꯔꯛꯄꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ